Kumza lisingani kungani thoidigi sava hokiba Khongjom Keithel asi contractor amasung mari lengnaba department sava Loire Haina Khanghallabashu Ngasi Phaoba Sijinnaba yabagi fibamda leitriba asi lengakna meeting changbiu Haina Fatherland Patriots Memorial Club Khongjom gi maiketigi phongdorakle Hiramasi matang the club asigi secretary Sapam Olena phongdorakibada Khongjom Keithel asi matanga chunaba mongda sananabagidama kumza lisingani kungama thoida Sidoklapa matung kumza lisingani kungani thoidagi sava hokrabasu Ngasi Phaoba Sijinnaba yabagi fibamda leitri Hiramasi matang the Mari Lenaba department da Kayara Khangan Krabasu, Fun Leitre, Maramatuna Huduk Saribas in Loire Haina, contractor Amadi Mari Lenaba department of Khanghallaki, Kaitelasi Sadring among the Yekiba drawing Aduga Yamna Kenabamo Amada Saraki, Masida toilet ki outlet drain the Chingbasu Amata Hapte, Haukibachahi Mari Rom Asi Ima Ivel Singna, Lambi Chidaida Nungju Nungsa Kait and a pot from Famlagalak Libane, Tawalgi deputy collector da Iba Cherolama Pid and a Wakat Pasulay Cray, PR Gilangak Asina Sotu with the meeting Changbiu Haina, Bazaar Board Club Amadimera Pai Bising Nasu, Taksili Hari. Amarom the Hosego Riva, Khongjom Keithel Asiki Matanga, Mafamatu the pot from Pambikiana Pen, Wafum Karasu, Fongdok Raki. Khongjom Bazaar se 2021 da sidokuna laikre sigi matungda anoba ama muk sabire sabiragasu aikoi Sijinnaba yaba mongda sembi sabidre masidagi aikoi imai ben singsin nungsun samarakta kaithengi masida phamaga sorok matai da phamaga leire ado hojikti phamaga leire se aikoi sarkar na mari leiba department na akoi amtang yengsinbiduna akoi bazar se sangba yaningai mongda semjen sajinbiyo